ꯃꯁꯤ ꯁꯔꯀꯥꯔꯅꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯅ ꯃꯗꯨ ꯌꯥꯔꯣꯏ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯏꯆꯥꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯐꯥꯕ ꯌꯥꯔꯣꯏ ꯂꯥꯜꯂꯨ ꯁꯤꯜꯍꯜꯂꯣ ꯆꯣꯆꯥꯄꯨꯗ ꯑꯃꯨꯛꯇꯪ ꯈꯣꯡ ꯊꯥꯡꯖꯜꯂꯨꯁꯣ ꯃꯣꯔꯦꯗ ꯑꯃꯨꯛꯇꯪ ꯈꯣꯡ ꯊꯥꯡꯖꯜꯂꯨꯁꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯆꯥ ꯃꯌꯥꯝꯁꯦ ꯌꯥꯅꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯔꯀꯥꯔꯗ ꯋꯥꯍꯪ ꯈꯔꯗꯪ ꯍꯪꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯏꯃꯥꯏꯒꯤ ꯃꯩꯔꯥꯅ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯣꯏꯔꯣ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯣꯏꯔꯣ ꯆꯪꯉꯛꯄ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯌꯥꯗꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕ ꯈꯔꯗꯪ ꯐꯣꯡꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯣꯏ ꯄꯨꯟꯁꯤꯜꯂꯨ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯁꯔꯀꯥꯔꯗ ꯐꯝꯕꯤꯔꯤꯕ MLA ꯌꯥꯡꯈꯩꯁꯦ ꯂꯩꯔꯛꯄꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯄꯨꯟꯁꯤꯟꯖꯔꯦ ꯍꯥꯏꯗꯅ ꯐꯝꯃꯤꯉꯩꯗꯨꯗ ꯃꯣꯏ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯒꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯐꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯍꯟꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅ ꯏꯟꯚꯤꯇꯦꯁꯟ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯁꯥꯏꯠꯇꯁꯨ ꯃꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯇꯧꯔꯛꯇꯅ ꯑꯗꯨ ꯆꯠꯂꯨꯕꯅꯤ ꯏꯟꯚꯥꯏꯇꯦꯁꯟꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯔꯛꯄ ꯆꯠꯂꯨꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯁꯨ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯅꯛꯅꯔꯕꯅꯤꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯑꯍꯧꯕꯗ ꯑꯩꯈꯣꯏ ꯌꯥꯎꯔꯨꯕ ꯀꯩꯝꯇꯁꯨ ꯂꯩꯇꯦ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯁꯥꯏꯠꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯅꯔꯕ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡꯗꯣ ꯁꯣꯔ ꯍꯣꯟꯕ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯣꯏ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯊꯥꯒꯠꯇꯅ ꯈꯣꯠꯀꯠꯇꯅ ꯇꯧꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯆꯠꯂꯨꯕ ꯈꯛꯀꯤ ꯋꯥꯔꯤꯅꯤ ꯃꯗꯨꯒꯤ ꯆꯠꯂꯨꯕ ꯄꯣꯠꯇꯨꯅ ꯀꯌꯥꯝ ꯑꯀꯥꯏꯕ ꯑꯣꯏꯗꯅ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕ ꯄꯣꯠꯂ ꯃꯗꯨꯗ ꯑꯩꯈꯣꯏꯕꯨ ꯃꯁꯤꯒꯤ ꯏꯔꯤꯡꯕꯨꯡ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯅ ꯑꯩꯕꯨ ꯇꯥꯡ 3ꯗ FIR ꯄꯥꯜꯂꯒ ꯉꯁꯤꯐꯥꯎꯗ ꯑꯩꯁꯦ ꯕꯦꯜ ꯂꯧꯔꯒ ꯂꯩꯔꯤꯅꯤ ꯃꯁꯤ ꯀꯔꯝꯕ ꯁꯔꯀꯥꯔꯅꯣ ꯀꯔꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯅꯣ ꯃꯁꯤꯅ ꯄ꯭ꯔꯨꯐ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯒꯤ ꯇꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯚꯦꯂꯤꯗ ꯂꯩꯕ ꯄꯣꯠꯇꯗꯤ ꯃꯣꯏ ꯄꯋꯥꯔꯐꯨꯜ ꯑꯣꯏ ꯆꯤꯡꯗ ꯂꯩꯕꯗ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯏꯚꯤꯗꯦꯟꯁꯅꯤ ꯁꯦꯟꯇꯔꯅ ꯇꯣꯂꯣꯞ ꯄꯤꯔꯛꯑꯒ ꯊꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯂ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯃꯊꯛꯇꯗꯤ ꯃꯣꯏ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯤꯅꯣꯕ ꯃꯗꯨꯗ ꯂꯩꯔꯤꯕ DC ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯗ ꯔꯤꯚꯦꯟꯁ ꯂꯧꯗ꯭ꯔꯤꯅꯣꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯠꯇꯕ ꯏꯔꯝꯗꯝ ꯀꯥꯏꯕ ꯌꯨꯝꯗ ꯍꯟꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯑꯩꯈꯣꯏꯗꯗꯤ ꯃꯣꯏꯅ ꯉꯁꯤ FIR ꯄꯥꯜꯂꯒ ꯊꯝꯃꯦꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯅ ꯑꯀꯥꯏꯕ ꯀꯔꯤ ꯍꯥꯏꯔꯒꯦꯕ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯀꯩ ꯍꯥꯏꯔꯒꯦꯕ ꯑꯩꯈꯣꯏꯗꯤ ꯏꯔꯝꯗꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯏꯔꯝꯗꯝ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯉꯁꯤꯐꯥꯎꯗ ꯊꯦꯡꯅꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯗꯅ ꯊꯣꯛꯄ ꯏꯃꯥꯒꯤ ꯃꯩꯔꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ FIR ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯊꯝꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯥꯔꯊ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯩꯔꯥꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯃꯤꯔꯥꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯠꯇꯕ꯭ꯔꯥꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯁꯤ ꯇꯧꯕꯤꯔꯤꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡ ꯆꯠꯈꯤꯕ ꯔꯤꯂꯦꯗꯣ ꯃꯗꯨꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯕ ꯀꯥꯡꯕꯨꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯋꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏꯗꯁꯨ FIR ꯄꯥꯟꯒꯗꯕꯅꯤ ꯃꯗꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯍꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯁꯥꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯀꯔꯝꯕ ꯄꯣꯂꯤꯇꯤꯛꯁꯅꯣ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦꯕ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯀꯥꯔꯅ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ ꯀꯔꯤꯅꯣꯕ ꯇꯧꯕꯤꯔꯤꯕꯁꯦ ꯉꯁꯤ ꯂꯥꯟ ꯍꯧꯔꯛꯄ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ 2023 ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯄ ꯂꯥꯟꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯉꯒ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯃꯗꯨꯒꯤꯗꯃꯛꯇ ꯀꯥꯏꯕ ꯌꯥꯔꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯣꯏ ꯋꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯆꯦꯟꯖꯔꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯕꯨ ꯃꯣꯏꯅ ꯉꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯄꯨꯁꯟꯕꯤꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐ꯭ꯂꯥꯛꯁ ꯇꯧꯕꯤꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯣꯏꯅ ꯄꯨꯁꯟꯕꯤꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤꯗꯣ ꯀꯔꯤꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯆꯪꯕꯅꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ CMꯒꯤꯁꯨ ꯆꯪꯉꯤ CMꯒꯤꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁ ꯕꯤꯌꯥꯗ ꯃꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯝꯃꯤꯅꯦ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯈꯪꯗꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕꯗ ꯁꯤꯜꯂꯣꯏ ꯑꯆꯨꯝꯕꯁꯤꯗꯤꯀꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯥꯛꯏ ꯏꯁꯣꯔꯅ ꯉꯁꯤ ꯂꯥꯛꯏꯁꯤꯅꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤꯁꯨ ꯉꯁꯤ ꯅꯣꯏꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯆꯨꯝꯕ ꯈꯔ ꯂꯥꯎꯖꯕ ꯃꯃꯜꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯔ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯕ ꯑꯩꯈꯣꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯅ ꯈ꯭ꯋꯥꯡ ꯀꯣꯏꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯍꯥꯏꯅꯔꯤꯗꯨꯅꯤ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯏꯁꯤꯅꯤ ꯃꯇꯝ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯊꯨꯅ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯚꯦꯟꯁ ꯃꯁꯤꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯒꯤ ꯏꯔꯤꯡꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯧꯔꯕꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯔꯤꯒꯤ ꯇꯧꯗꯦ ꯀꯥꯡꯄꯣꯛꯄꯤꯗ ꯀꯔꯤꯒꯤ ꯇꯧꯗꯦ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯨ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯒꯗꯕꯅꯤ ꯃꯁꯤ ꯌꯥꯔꯣꯏꯕ ꯀꯔꯤ ꯅꯤꯌꯣꯝꯅꯣꯕ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯑꯀꯥꯏꯕ ꯁ꯭ꯇꯦꯠꯁꯨꯕꯨ ꯊꯨꯒꯥꯏꯅꯕ ꯃꯅꯤꯄꯨꯔꯁꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯅ ꯀꯔꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯈꯤꯒꯦꯕ ꯑꯩꯈꯣꯏꯅ ꯇꯥꯁꯟꯃꯤꯟꯅꯔꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯅꯕ ꯀꯥꯡꯕꯨꯗꯐꯥꯎꯗ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯀꯨꯀꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯣꯏꯁꯨ ꯋꯥꯔꯝꯒꯅꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯗꯨꯅ ꯃꯦꯒꯤ ꯇꯥꯡ 1ꯗ ꯍꯥꯏꯖꯕꯗꯣ ꯀꯔꯤꯅꯣ ꯃꯣꯏ ꯃꯌꯨꯝꯗ ꯆꯪꯖꯒꯦ ꯈꯣꯠꯆꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯕ꯭ꯔꯥꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯩꯈꯣꯏ ꯆꯠꯂꯤꯅ ꯁꯦꯟꯗ꯭ꯔꯥꯗꯁꯨ ꯆꯠꯂꯤ ꯁꯣꯁꯥꯏꯠ ꯇꯧꯅꯤ ꯍꯥꯏꯕꯗꯨꯁꯨ ꯆꯠꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗꯣ ꯀꯣꯛꯇꯥꯗ ꯁꯤꯈꯤꯕ ꯁꯣꯁꯥꯏꯠ ꯇꯧꯕꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯤ ꯑꯩꯈꯣꯏꯗꯤ ꯑꯐꯕꯒꯤꯗꯃꯛꯇ
ꯃꯣꯏꯁꯤꯡꯗꯨꯒꯤꯅꯦ ꯃꯣꯏꯗ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯃꯣꯏꯒꯤ ꯍꯦꯗꯦꯛ ꯑꯣꯏꯕ ꯄꯣꯠꯇꯣ ꯃꯣꯏ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯥꯎꯕꯅꯦꯕ ꯁꯔꯀꯥꯔꯅ ꯉꯁꯤ ꯑꯆꯨꯝꯕ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯒ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯈꯔ ꯍꯥꯏꯕꯗ ꯑꯦꯐ꯭ꯌꯥꯔ ꯄꯥꯟꯊꯝꯅꯤ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯊꯅꯣꯕ ꯃꯁꯤ ꯊꯨꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯣꯅꯔꯦꯕꯜ ꯁꯤಎꯝꯅ ꯍꯥꯏꯈ꯭ꯔꯦ ꯊꯥ 6ꯇ ꯏꯪ ꯇꯞꯄ ꯄꯨꯔꯛꯑꯅꯤ ꯄꯤꯁ ꯂꯥꯛꯍꯟꯅꯔꯅꯤꯅ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯕꯤꯖꯦꯄꯤꯒꯤ 100 ꯗꯦꯖꯀꯤ ꯀꯩꯅꯣꯗꯨꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯁꯦꯞꯇꯦꯝꯕꯔ ꯌꯧꯔꯀꯥꯟꯗꯅ ꯑꯗꯨꯝ ꯐꯣꯡꯗꯣꯔꯛꯏꯁꯤꯅ ꯀꯔꯤꯒꯤ 100 ꯗꯦꯖꯀꯤꯗ ꯄꯥꯟꯈꯤꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯍꯥꯏꯈꯤꯕ ꯃꯣꯏ ꯕꯤꯖꯦꯄꯤꯒꯤ ꯔꯨꯜꯁꯇ ꯃꯣꯏꯒꯤꯗ ꯌꯥꯎꯔꯦ 100 ꯗꯦꯖꯇ ꯇꯧꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯗ 100 ꯗꯦꯖ ꯇꯥꯔꯦ ꯂꯩꯅꯔꯒ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯃꯨꯛ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯊꯣꯛꯂꯛꯏꯗꯨꯅ ꯀꯔꯤꯒꯤ ꯊꯥ 6 ꯑꯦꯛꯁꯇꯦꯟ ꯇꯧꯔ ꯁꯨꯝ ꯊꯝꯒꯦ ꯍꯥꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯊꯥ 6ꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯐꯔꯦꯅꯦ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯁꯤಎꯝꯅ ꯍꯥꯏꯕ ꯊꯥ 6ꯇꯣ ꯑꯩꯈꯣꯏ ꯂꯩꯔꯒꯦꯕ ꯄꯥꯏꯕꯤꯔꯣꯕ ꯄꯋꯥꯔꯗꯣ ꯁꯤఎꯝꯁꯨ ꯇꯣꯛꯄꯤꯒꯅꯣꯕ ꯇꯧꯕꯇꯕꯨ ꯉꯔꯥꯡꯒꯤ ꯇꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯋꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗꯅꯦ ꯑꯦꯐ꯭ꯌꯥꯔ ꯄꯥꯜꯂꯒ ꯃꯣꯏꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯏꯃꯥꯒꯤ ꯃꯦꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯁꯤꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯈꯠꯈꯤꯕ ꯀꯃꯤꯇꯤ ꯁꯦꯝꯕꯗꯨꯗ ꯂꯦꯞꯐꯣꯔ ꯍꯣꯞꯀꯤ ꯂꯥꯛꯄ꯭ꯔꯥꯕ ꯃꯤꯅ ꯆꯥꯎꯅ ꯍꯧꯖꯤꯛꯐꯥꯎ ꯉꯥꯡꯉꯝꯃꯤꯁꯤꯅꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯇꯥꯜꯂꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯕꯨ ꯊꯨꯒꯥꯏꯔꯒꯦ ꯈꯟꯕ ꯃꯤꯗꯅ ꯇꯧꯕ ꯉꯝꯗꯦ ꯑꯗꯨ ꯈꯔ ꯍꯥꯏꯖꯔꯨꯕ ꯑꯆꯨꯝꯕꯗꯣ ꯃꯥꯟꯖꯔꯒ 60ꯗꯨ ꯄꯨꯂꯞ ꯂꯩꯕꯤꯌꯨ ꯄꯨꯟꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯔꯨꯕ ꯑꯩꯈꯣꯏꯗꯅ ꯑꯦꯐ꯭ꯌꯥꯔꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯌꯥꯕ꯭ꯔꯥꯕ ꯀꯔꯝꯕ ꯂꯣꯅꯣꯕ ꯁꯤ ꯀꯔꯤ ꯂꯣ ꯀꯧꯗꯣꯔꯤꯅꯣꯕ ꯁꯤꯗꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗ ꯂꯣꯔꯤꯕ꯭ꯔꯥ ꯍꯪꯉꯛꯏꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯋꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗꯅꯦ ꯐꯒꯠꯄꯤꯒꯗꯕꯅꯤ ꯁꯦꯟꯇꯔꯅ ꯌꯥꯝ ꯆꯥꯜꯂꯦ ꯍꯥꯏꯗꯩꯅꯦ ꯑꯗꯨꯗꯤ ꯁꯦꯟꯇꯔꯅ ꯍꯥꯏꯔꯣꯗꯅ ꯁ꯭ꯇꯦꯠꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯄꯔꯦꯠ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯅ ꯁꯤꯒꯤ ꯑꯦꯖꯦꯟꯗꯥꯕꯨ ꯌꯥꯎꯅ ꯆꯪꯁꯤꯜꯂꯛꯑꯦ ꯇꯦꯔꯤꯇꯔꯤ ꯗꯤꯃꯥꯟ ꯇꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯛꯁꯟ ꯂꯧꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯥꯏꯕ ꯉꯝꯃꯣꯗꯅ ꯉꯔꯥꯡꯅ ꯂꯧꯕ ꯌꯥꯕꯅꯤ ꯗꯦꯜꯂꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯗꯦꯜꯂꯤꯗ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅꯤ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯦ ꯏꯔꯝꯗꯝ ꯊꯨꯒꯥꯏꯒꯦ ꯈꯜꯂꯤꯕ ꯃꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯂꯩꯒꯦ ꯍꯥꯏꯕꯁꯤꯕꯨ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯏꯚꯤꯗꯦꯟꯁꯇ ꯍꯥꯏꯔꯅꯦꯕ ꯃꯔꯝꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯡ ꯀꯌꯥꯝ ꯁꯣꯛꯈꯤ ꯇꯥꯡ ꯑꯃꯗꯨꯅ ꯀꯌꯥꯝ ꯁꯣꯛꯈꯤꯒꯦꯕ ꯑꯗꯨꯗꯤ ꯂꯥꯏꯗꯅ ꯃꯦꯗꯤꯌꯥꯗꯐꯥꯎꯗ ꯇꯧꯔꯤꯗꯨꯅꯤ ꯐꯣꯔꯁ ꯀꯥꯡꯕꯨꯗꯨꯅꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯣ ꯆꯣꯆꯥꯄꯨꯔꯗ ꯂꯩꯕꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯀꯔꯝꯕꯅꯣꯕ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯗꯨꯅ ꯀꯔꯝꯕꯅꯣꯕ ꯃꯣꯔꯦꯗ ꯂꯩꯗꯨꯅ ꯀꯔꯝꯕꯅꯣꯕ ꯃꯦꯗꯤꯌꯥ ꯏꯆꯥ ꯏꯁꯨꯗꯐꯥꯎꯗ ꯈꯨꯠ ꯊꯥꯡꯉꯝꯃꯤꯗꯨꯅꯤ ꯁꯤꯗ ꯂꯩꯕꯗꯤ ꯇꯝꯗꯒꯗ ꯌꯥꯝꯅ ꯈꯨꯠ ꯀꯟꯕ ꯁꯥꯒꯅꯨ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕꯤꯌꯨ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯑꯆꯨꯝꯕ ꯑꯔꯥꯟ ꯊꯤꯕꯤꯔꯒ ꯊꯕꯛ ꯇꯧꯕꯤꯌꯣꯕ ꯂꯥꯟꯗꯕ ꯃꯤꯕꯨ ꯍꯦꯛꯇ ꯅꯣꯏꯅ ꯑꯦꯐ꯭ꯌꯥꯔ ꯄꯥꯟꯁꯤꯜꯂꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯕ ꯅꯣꯏ ꯍꯨꯝꯐꯨꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯊꯥꯒꯠꯈꯤꯅꯣꯕ ꯅꯣꯏ ꯌꯥꯡꯈꯩꯁꯦ ꯌꯥꯡꯈꯩ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯃꯣꯏ 53 ꯀꯔꯤꯅꯣꯕ ꯅꯣꯏ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯐꯠꯇꯦ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯏꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯦ ꯃꯁꯤꯒꯤ ꯇꯥꯕꯤꯔꯕ ꯄꯥꯎꯁꯦ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯉꯔꯥꯡꯗ ꯑꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯋꯥꯔꯜꯗ ꯈꯪꯉꯕꯅꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯗ ꯈꯪꯉꯕꯅꯤ ꯂꯣꯏꯅꯃꯛꯅ ꯈꯪꯉꯕꯅꯤ ꯑꯗꯨꯅ ꯑꯦꯛꯁꯟ ꯊꯨꯅ ꯂꯧꯕꯤꯌꯨ ꯑꯦꯛꯁꯟ ꯑꯅ ꯆꯤꯟꯗ ꯉꯥꯡꯉ ꯕꯪꯒ꯭ꯂꯣ ꯃꯅꯨꯡꯒꯤꯗꯨꯒꯤ ꯅꯠꯇꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯊꯕꯛ ꯑꯦꯛꯁꯟꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯔꯛꯏꯁꯦ ꯂꯧꯒꯅꯤ ꯃꯤꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏꯗꯨꯅꯤ ꯁꯦꯄꯔꯦꯠꯇꯒꯤ ꯍꯧꯖꯤꯛ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯔꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯂꯥꯛꯏꯁꯤꯅꯤ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯕꯅꯅꯣꯕ ꯉꯁꯤ ꯑꯗꯨ ꯉꯥꯡꯉꯛꯄ ꯉꯝꯃꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏꯗ ꯈꯣꯡ ꯑꯝꯇ ꯊꯥꯡꯖꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯌꯥꯝ ꯂꯥꯜꯂꯨꯔꯒꯦ ꯍꯥꯏꯕꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯥꯎꯕꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯦꯟꯗꯕꯒꯤꯅꯦꯁꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯃ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯃꯆꯥ ꯃꯅꯤꯄꯨꯔꯁꯤꯗ ꯄꯣꯛꯎꯔꯕꯅꯤ ꯄꯦꯟꯗ꯭ꯔꯕꯅꯤꯅꯅꯦ ꯑꯁꯣꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯂꯩꯔꯤꯕ ꯅꯣꯏ 53 ꯃꯩꯇꯩꯒꯤꯗꯣ ꯊꯥ ꯑꯝꯇ ꯂꯦꯛꯄꯤꯌꯣꯕ ꯃꯐꯝꯗꯨꯗ ꯀꯧꯇꯨꯛꯇ ꯆꯠꯍꯜꯂꯦꯑꯣꯕ ꯀꯥꯡꯆꯨꯞꯇ ꯆꯠꯍꯜꯂꯦꯑꯣꯕ ꯁꯅꯥꯁꯥꯕꯤꯗ ꯆꯠꯍꯜꯂꯦꯑꯣꯕ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯅꯣ ꯌꯦꯡꯕꯤꯌꯣꯕ ꯃꯣꯏꯗꯤ ꯄ꯭ꯔꯖꯥ ꯅꯠꯇ꯭ꯔꯕ꯭ꯔꯥꯕ ꯃꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯖꯗꯅ ꯈꯨꯠꯂꯥꯏ ꯄꯥꯔꯒ ꯈꯨꯠꯂꯥꯏꯗꯨꯁꯨ ꯀꯅꯥ ꯄꯥꯏꯍꯟꯕꯅꯣ ꯃꯤꯒꯤ ꯇꯥꯡꯈꯨꯜꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯥꯟꯁꯦ ꯍꯧꯔꯤꯁꯦ ꯂꯥꯟꯗꯨꯅ ꯍꯧꯔꯛꯑꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏꯗꯤ ꯗꯤꯐꯦꯟꯁ ꯇꯧꯗ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯁꯨ ꯁꯨꯝꯕ ꯂꯥꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯔꯁꯅꯦꯜ